खुरुमजरे ISTV न्यूज़ बैंक ताबी पुनः पोत तारम नोक्सरे होजहान बदा नसिंगमुरु पाउलु बिसे नुपी अंगांगी मायक त सतब क्राइम अमसुंग हक खोंगाव नब थिंगनबा मणिपुर प्रदेश महिला कांग्रेस ता होनागदबनि हायना ऑल इंडिया महिला कांग्रेस कमिटी की प्रेसिडेंट शोभा ओजाना हाइख्रे हौजिपाउ सनो पिजरे कांग्रेस ने सरकार पाइबा पाइदब थीदना नुपी सिंह सतब क्राइम अमसुंग हक खोंगाव नब सिग मायक मणिपुर प्रदेश महिला कांग्रेस ना लेपतुना नुपी खुनागी याइफनब होनागदबनि हायना ऑल इंडिया महिला कांग्रेस कमिटी की प्रेसिडेंट शोभा ओजाना फोंदोखरे नमिनिनी की खोंगत इम्फाल दा थोरखिबा प्रेसिडेंट शोभा ओजाना एमपीसीसी की ऑफिस ता पौमी सिंह उनबदा माना मखा तालदुना बीजेपी ना लुसिंगबा केंद्र की एनडीए सरकार से नुपी अंगांग अमसुंग सोथरबा कांगलुक की मायक लेबा हक मतपीबा सरकार नि हाइबा हंदक पुथोखिबा फाइनेंशियल बजट ना महिला मोर्चा ना कांग्रेस ने सरकार पाइबा पाइदब थीदना नुपी अंगांग सिंह मथक सतब क्राइम अमसुंग खोंगाव नरप कया लेपतुना थेंगनमिनब तंगाई फदे मियाम अमसुंग सरकार की मरकता पाव फाउननबगी लंबी अमा ओइदुना मियाम की खोलाव अमसुंग सरकार की थबक थरम सिंह मियाम दा खंगनदुना कांग्रेस सेना मपांगल कलनबा होनसे हाइखि. Having said that, we need to expose BJP because BJP is in a big way eyeing the Northeast. They have a standing instruction that every week, I suppose, no, 2 ministers will visit the northeastern states, and a visit is not without a hidden agenda, which they always pursue, and they have brought in laws which are somewhere affecting directly or indirectly our people in the northeast too, like a ban on beef. Northeast in many states, the tribal population only, like most of them, for them it is a staple food. It is a source of protein what they consume. So BJP is trying to come up with such diktats wherein somewhere it is hurting the feelings of the people of this country and is trying to bring about a dictatorial attitude in its various decisions. Workers Union Manipur na Jenims Authority ga loinana Jenims ki ana lang sangi mafam sing amadi Jenims ki complex ta lamtu sengdokre. Workers Union Manipur ki member Sama Henbana sarwa ki Jenims ki additional medical superintendent Lokendro na Jenims ki akoiba madi ana lang mafam kya luna na thamna na hona bada Workers Union na mateng pangbagi damak thagat pa phongdoke. Masi workers union ki yamna chawba daita ma mokoina lobiraga president secretary na lobiraga masida bulan jadi chomthopira ko sei Jenims ki taraf tagi bi ai mokoi yamna thagat chai adu masi sumaina matung de jo khoi amona tawung amna bai asada adu masi thagat इठाई खुनो गवर्नमेंट प्राइमरी स्कूल दा हेडमास्टर नतना सरकार की ओजा मता कारक्तबमदी ओजा वाटो लाइक तंबा फंगदबु यानिंगदब फोंदोक्तुना स्कूल असिगे महिरुई सिंह वाकलोपम चतखरे पेरेंट्स कमिटी मेरा पाबी मदी क्लब सिंह याउना अकम खोंजंग संगसिनब सेम साखरे इठाई खुनो गवर्नमेंट स्कूल असि हाना जूनियर हाई स्कूल ओइना लेरमबदगी लिसिंग नि तरमथोय दा रमसाना लखतुना हाई स्कूल ओलकपदगी रमसागी ओजा तरुक लाखे लाखिबो ओजा सिंह मथंग मथंग लोकथोखिबदगी स्कूल असिदा ओजा मटिकसाना लेत्रे अथुग मतमदा सरकार मियंग संगविदुना अवापा ओजा सिंह थाबिरु हाइरि. एप्रिल टांग कुंथ्रागी नुंथिलदा थुंबुथोंगदा टाटा मैजिक अमदगी लुपा लिसिंग अमा पियु यादे हाइदुना ड्राइवर फुकिबा मियोय अदु VDF नते इम्फालिस की रिजर्व लाइन दा लेबा मियोय सिंह नि हाइना ऑल मणिपुर VDF वेलफेयर एसोसिएशन थादरपा चेरोल मना खंगलकले होजिपाव मक्तना तेम ब्रेमतंग लोमिनसि अमुखन तरनोक्सरी मोब वायलेंस हंथाहनबा होनबदा प्रजा मियाम सिविल सोसाइटी ऑर्गेनाइजेशन अमदि सरकार का साफ मानब थौदांग संगी हाइना मणिपुर यूनिवर्सिटी की सेंटर फॉर ह्यूमन राइट्स की कोऑर्डिनेटर डॉक्टर एन सुरेश कुमार ने फोंदोक्रे पाउमी सिंह उनबा अदुदा सुरेश कुमार ने मखा तादुना लमदमसिदा लेरिबा प्रजा मियामना करिगुंबा थौदो अमा थोकपदा असुमरान थीदना लन तुम मांगनबा मिगी पुंसिबु वायल विचार चथरिङाइदा अकी अखंग पिबगे थबक चथरी असिगुंबा पिबो मसी हंथाहनबा होनबदा मणिपुर यूनिवर्सिटी की सेंटर फॉर ह्यूमन राइट्स की माइकैदगी आईन एकेडमिक अवेयरनेस सथबा होरगनी हाइखि लेतना युम थुगाइबा मई थादोक तौबसिंसे मसी प्रजासिदा खंगलगा मतुम तार थुगाइदनबा अमसु अदगी मिहामि पुन थोक्तनबा खनजन थोक्तनबा अखोई सिविल सोसाइटी ऑर्गेनाइजेशंस लॉ एंड ऑर्डर तौरिबा मरुएना ह्यूमन राइट्स प्रोटेक्ट तौरिबा पुलिस के ऑर्गेनाइजेशन सिंग एक्सपर्ट्स सिंग रिसर्च स्कॉलर्स सिंग अदुगा अखोई रिसोर्स पर्सन मैम मसी थिंगनबा मणिपुर यूनिवर्सिटी की सेंटर फॉर ह्यूमन राइट्स मसी पाकन
Gwaltabida thokiba laibak thiba thongdokta awana tarabasingda UCM gi hanigi president Y Navachandra secretary organization Sanjit yauna UCM gi kangbuna sara thanaba polong pya mating pikre thongdoktugi matangda Gwaltabida hakthengna satuna yengsinba amadi sara thanaba polong kaya mateng pangbagi dama UCM gu lamdamadungi miyamna thagatpa phongdorke Y Navachandra na Gwaltabida thokiba thongdo asi laibak thibani matungda sigumba thongdok thoktanaba honaminasi haiki Hojik phawbada khulgi khunjasing na phongdok pirapui matungina sarkargi maikaidagi lakhotpam thokpa measures lakhotpa watpa amadi awana tarabasing tengbang pidabasi UCM tajaba matamda asukumati nungaijade aduna makha tarakpada UCM amadi civil society mayam singna thawai yauna hona jabagum akogi government ke maikaidagi ju yamna thawai hakchang yauna hona birakanda yamna akogi peaceful settlement ma la akanda Kundainariba Kunsingi Marakta misunderstanding na singba laina biramba kaya ka leirabasu madu thoktana bagi damakta atumatam da warishin kubiro webse sakagi makaida appeal tawjaninge Amaromda Gwaltabi amadi thawai khul anige marakta bhab tanadabadagi thokiba thawdo adu matungda amu hana thoktanaba security na akanba section thorang lokhatbagi thabak makha sathari hauji amukaso na tenba bematang lominasi amukaso na taramnoksari Gwaltabi gi thongdoki matangda sarkarna waroisin puraknaba honadabasi lebaki mapi mapa oibagi lisat nate haina UCM gi secretary organization as Sanjit na UCM go pista pangthokpa pamuising unabada phongdokre hanigi president Y Navachandra su saruyakiba pamuising unabaduda Sanjit na makha taraduna nakalani da UCM na wari sanarure Tangkhul Naga Hills Association jauna tongan ba loop sing su mifam pangthoktuna wathosi sarkarna thuba matamda loisinaba appeal tawbu loirena sabsaba thabak lokhanaba waref lawre haike ni chip haitare headman na singba mayam ma to surrounding atopa akhoi tongan ba thawai khungi thangnabada leiriba tongan ba phun gi flakwa amadi chief na singba mayam ma akhoi pullaganda akhoi mifama pangthok chai maduda haiba khun singdugi flakwa amadi tongan ba akhoi surrounding singduda leiriba akhoi khun singdudagi akhoi mihutsin yauna akhoi punna phaminajaba haitare ada punna phaminabasida akhoi makhoi maigaidagi ju haiba thawdok asi yamna thoningdaba thawdok ama waikre maduna masi yam thuna lotion binanaba haibagi wakhalon chu haiba punna phaminariba tongan ba kungi miyosing aduna su UCM gi maigaida su thambirei aduna haiba thokiba thawdogasi makhadana thon thokdanaba thon binadanaba aikoigi bab taminanaba ko tanja sui aikoi lominajare aduna haiba wakhalon asida topunna puning phadamina si haiba kenoju thamjari World AIDS Orphan Day na lakpag loina yes kunda leiba MMP positive na sinduna SIV ga loina hengliba angang singa oiba joint painting competition ama ngasi MMP plus ke office pangthokre sehi maridagi tara amadi sehi tara mathoidagi tara manga haina kanlof ani thokna khaidokna pangthokeba sangdanuba duda sawangna angang kontrarum na saruyake MMP plus ke project SR Vivan ge advocacy officer Rina Rasina megitang tareta pangthokadaba World AIDS Orphan Day ga mari leina SIB ge loina hingliba angang singda ayamba wakal lok sing biduna apama mahiroi amamam ohena pandamna sangdamna ba si pangthokpani health checkup su pangthokani haiki adana quality of life purapa degi living customer quality of life purapa adu mainstreaming ka tanghalapa from land department amadi khogi NGOs ma'am ama degi localities ma'am degi khoi mobilize tawakanda acho ba thabak ma'am pangtokna makhogi hingbada lailai su tambada mate hoina baina masigi thaba si all open day mari lenana akhoi nasizabani Mahatma Seva Ashram Bamdiargi Swami Adaranda Memorial Hall ngasi sangakre thormaduda Dr. C.S. Narendra athoiba mithunglen oina suraki Ashrambu yengsiliba ke Anandina Hall asi leirabanina ahal oraba madi kara laijadraba singidama asobu pothapa mama oiragani haiki si sanga jariba hall asi masigi manipur naida kana laijadraba ahal laman sing amadi kai masolaba kana laijadraba angang sing haiba asu hall asi da thamaga na police sama tawrama haiba policy chalaigan
All Tribal Chief Forum Manipurna Lamdamasida NREGS ke khudong sabam phungphana phanganduna job card holder singda awab piganu haibadabi tawduna megatang kuntra da kaukiba banga mari lenana gwal tabi da thokiba pamdu thododu laibak thibini haina All Tribal Chief Forum ge President Tongpu Kipgenna waimon meka da leba pandang office pangthopa pawmi sing unabda phongdokre Forum ge tai lusimu kyasu serwa ke Forum ge Information and Publicity Secretary akhoina phongdokibada ban sawat Kangbuga Pau Pono Wat Padigi Tododu Tokibani Santi Oina Punna Leminasi Haike Forum President Tongpu Kipgena Tondo Aduda Awana Tarba Singidam Sakanami Sangbu Haike. Equina Pharmacy, Indigi Demand, Pangum Medra, Government, Tobusi, Yam in Patilateral Government Ivani, Kalbumba, Asura. Wahan second thought waktu dira amaga tugai naba amaga ataba tunar lusu misi pun ada watchi lebih dah amaga etma suine banding meeting esu kain report primary wapun tunar ga misi jenis tu lusu jointly government gimaran mina government tu riba piano gitu government itu Malaria, JE, Dengue, amadi atopa vector-borne disease kaya dagi ngak thoknanaba District Nodal Officer Imphal West ka khosamnaduna Lamboi Khongrangkhong Development Committee na Lamboi Khongrangkhong mamang lekai da kangkhalupagi thorom pangthokre Loisilakpada ngasi muru pausing amukan pizri Nupi angangi mayangta sataba crime amsung hak khongaw naba thingnanaba Manipur Pradesh Mahila Congress na honagadabani haina All India Mahila Congress Committee ki President Shobha Ozana haikre Hozigiri ISTV News Pau matang siluziri bentabi purangpu amukan khuruzari